Angfamna thalaga mikap mirau marakta asi ana kayagi wari tana aikhoi leiteng waraba lamdam sigi miyoi kayagi maraktani atawbo oikhiba soibam nanau mahaki salongko maning leikaida leiba yumna chachaduna aikhoina mahaki imung manungi miyoi singa awa nungai wari watai chanazari Assam Rifles na aikoi punchi pikam dan bikraba soibam nanaugi imungdani pekliba nauriga nupi macha ani thanami anuga mahaki loina bisule hori yam thamoi kainingai oiba mitegi pi leptana makoigi sakam uba matamda aikoi angmangamdana adumot ihaurakwa dumba mikop amani hauji aikoi lejeribsi yam emotional oi aduga nanaugi family gi miyoi sindagi karigmo wafam karadan hamjanaba thawang tawjige ayam soidna uning chamna nungsina tabigani mayamna cooperation bibigani khamje isali ming kari kobia bem se kai longini ngolno salongpam aduga chahi kya sure yum ban ke ban lambi da chandana nauga punchi leipun oirakibase chahi taraga nipan sure ichan pe handi chahi kya sure chahi tratre na phare ama ato misina kaya tarama thoy nipadi amati haudre ko nanau se kari suraga hingba miyoino furniture shui aduga nahan mana chatkiba ekagi palenda thengnakiba kulong thibase masi ahan ba chatpa numitara mamangda ga chatlo robar kamdobano mamangda mala tan khudingi sale mayangi ni na yambana to madi jungke jithada na sale maki haurakpa mamangi warisingda leibaki amadi leikagi thabak thorom singdaga masi adum yaubra kari kari taure kamdawe yawe leikai dagi horaga maje lusingbo oiraga dum kalakki secretary paidna dum ayamana maje leikai dagi horaga dum baza myangi oina masaje kathoga dum lai imung sida sen tananaba achauba misaka mamaroiba miyoisi nanau kaktang oibra kana oi aidi hana dagi hek bala ko dagi sa phatta da nei mung ji ki chen thok pa lambi amata aingon da leite ine wi ko di leitrabra inaw nu pa ga leye iku bok lei ri nem pok lei gi tare numitsi akhoi nanau nu leitaba numitse pung ke am tabo matam da pau tai tabadi akhoi na tabada di thenge pung baro ge dai da tare masada nungui maru ke amuka ga pale ai di uhan gidre mayamna do ise jingna uhobana haibada makokta maga da sayengda maga pale na tai hek tabo matam da nati kamda uki gyan mang kibra ai di gyan mang gare tum aroi ai oina ma ki batung in manga pokta batangai re hingam khak tangai re ai di karino haiba khang gidre do punsida sugyamna ningamdaba thaudoksi amuhanna lakdaba su aisano amangda su thengnaram kiroina khalli adubu ibemadi pikliba isha singsi yoknanaba hauzik kari pambai tawgani kamdawna isha sing semgani ana khalli ai gidi upai haiba pu kari mata leite mayamna yengbi ga to mang ai gidi makoi ani gida mak hing da bayate khallaga hingi ba jingare ise jing itai jing mayamna yengjin bi gadra aduga imung aina suraga nomaga isa gi lambi mapi gani haiba gidi engonda sa lai jatre leingak nadi kari kari matenga hausi pawda pire leingak na pira pai se magi eke sia pi gani haiba je si madi tar jare ai aduga hausi pogi hoina di mayam na tawbi badi ure leingak na pira pati sine haiba lai jatre akoi bada leiriba akoi ki club organization aduga manipur gi tongan tongan mofam singdagi lakpa CSO aduga maira paibi lanai miyoi singaga ate atoba temang singa di pibirakra ho pire moina angam angamba mateng pangbire haujeksi aikoi kari tawba tai lan si achumak sangsin batabra nupi amoina aikoi mama amoina maira paibi amoina mayamda lamdam sigi miyoi sing maroin inkhala lebna harol singda kari wafam ga thabini mana mayang ida mak to ina marai ba ki sakhiba sum ai zum
ꯊꯧꯅꯥ ꯂꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯖꯩ ꯅꯅꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯁꯥꯗ ꯃꯪꯒ꯭ꯔꯦꯝ ꯍꯥꯒ꯭ꯔꯦꯝꯅꯕꯒꯨꯝ ꯍꯦꯛ ꯇꯨꯝꯃꯦ ꯅꯅꯥꯎ ꯂꯥꯛꯄ ꯃꯪꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯜꯕꯥꯟꯗꯒꯤꯒ ꯃꯄꯥꯟꯗꯒꯤꯒ ꯑꯩ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯦꯛ ꯀꯧꯔꯛꯄ ꯁꯣꯟꯊꯥꯡꯅꯅꯒ ꯇꯥꯕ ꯃꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯇꯣꯏꯅ ꯐꯥꯎꯔꯦ ꯃꯥꯅ ꯍꯟꯖꯤꯜꯂꯛꯀꯗꯕ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯆꯥꯁꯤꯡꯗꯒ ꯅꯨꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯍꯩꯒ ꯍꯥꯏꯔꯝꯕ ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯂꯣꯏꯗꯕ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯥꯀꯣꯡꯁꯤꯗ ꯅꯤꯟꯗꯅ ꯂꯩꯍꯧꯒꯗꯕ ꯋꯥꯍꯩꯒ ꯀꯔꯤ ꯀꯔꯤ ꯑꯩꯉꯣꯟꯗ ꯃꯆꯥ ꯑꯍꯟꯁꯤꯒꯤ ꯇꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯑꯍꯟꯁꯤꯅ ꯏꯆꯥ ꯁꯅꯥꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯍꯤ ꯃꯥꯁꯤꯃꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯗꯕ ꯌꯥꯗꯦ ꯃꯥꯅ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕꯁꯦ ꯃꯤ ꯑꯣꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯦ ꯑꯩꯈꯣꯏꯅꯤꯅ ꯃꯥꯅ ꯃꯆꯥ ꯁꯦꯝꯃꯛꯄꯁꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯝꯃꯤꯒꯦ 11 ꯀꯥꯔꯤ ꯑꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯕꯦꯝꯃ ꯕꯕꯤꯅꯥ 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 11 ꯀ꯭ꯂꯥꯁ ꯀꯥꯔꯦꯅ ꯇꯥꯏ ꯀꯗꯥꯏꯗꯅꯦꯕ ꯇꯝꯃꯤꯁꯦ ꯂꯤꯇꯜ ꯁ꯭ꯇꯥꯔꯗ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯕꯕꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯎ ꯁꯨꯕ ꯑꯃ ꯑꯣꯏꯅ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯍꯥꯇꯦ ꯇꯥꯜꯂꯒ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯁꯨ ꯏꯄꯥꯒꯤ ꯑꯋꯥꯕ ꯈꯪꯗꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯑꯩ ꯕꯕꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯆꯪꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯀꯔꯤ ꯇꯧꯅꯦꯅ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯗ ꯋꯥꯔꯁꯨ ꯋꯥꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦꯅꯗꯤ ꯈꯜꯂꯦ ꯑꯩ ꯍꯥꯟꯅꯕꯨꯗꯤ ꯕꯕꯥ ꯍꯦꯛ ꯂꯩꯇꯕꯒ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦꯅꯗꯤ ꯈꯜꯂꯝꯃꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯜꯂ ꯑꯩ ꯇꯝꯅꯤꯡꯉꯦꯅꯗꯤ ꯈꯜꯂꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯅꯤꯄꯨꯔꯒꯤ ꯅꯪꯉꯣꯟꯗ ꯁꯄꯣꯔꯠ ꯄꯤꯒꯗꯕ ꯅꯪꯉꯣꯟꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯗꯕ ꯃꯩꯇꯩ ꯆꯥꯅꯨꯔꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯒ ꯃꯄꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯉꯣꯟꯗꯁꯨ ꯆꯦꯜꯂꯛꯄ ꯑꯣꯏꯁꯅꯨ ꯃꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯤꯡꯍꯟꯅꯒꯅꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯅꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯃꯥꯌꯣꯛꯅꯅꯕ ꯅꯪ ꯊꯧꯔꯥꯡ ꯇꯧ ꯑꯩ ꯁꯣꯏꯗꯅ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯇꯦꯝ ꯁꯤꯡꯅꯕ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤ ꯅꯪ ꯕꯕꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤ ꯕꯕꯥꯗ ꯀꯔꯤꯒ ꯍꯥꯏꯅꯤꯡꯉꯤ ꯕꯕꯥꯗ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇꯅꯤ ꯂꯣꯏꯕ ꯅꯥꯏꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥ ꯎꯅꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯕꯕꯥꯗ ꯃꯦꯟꯅꯤꯡꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯂꯣꯏ ꯅꯥꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯕꯕꯥꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕ ꯅꯪ ꯀꯔꯤ ꯍꯥꯏꯒꯅꯤ ꯕꯕꯥꯗ ꯀꯩ ꯋꯥꯐꯝ ꯇꯝꯒꯅꯤ ꯑꯝꯇ ꯍꯥꯏꯌꯨ ꯕꯕꯥꯕꯨ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯅ ꯈꯝꯅꯤꯡꯕ꯭ꯔꯥ ꯈꯪꯅꯤꯡꯉꯤ ꯕꯕꯥꯅ ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯕ꯭ꯔꯣ ꯇꯧꯋꯦ ꯃꯈꯣꯏꯅ ꯁꯦꯠ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯈꯨꯕꯥꯛꯅꯐꯥꯎ ꯊꯥꯔꯛꯇꯦ ꯏꯆꯥ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯍꯦꯜꯂꯛꯄ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯕꯕꯥꯅ ꯅꯨꯡꯁꯤꯅ ꯏꯆꯥ ꯊꯣꯛꯑꯦꯅ ꯃꯤꯡꯒꯧꯋꯦꯕꯀꯣ ꯑꯗꯣ ꯕꯕꯥꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯅꯪ ꯎꯄꯥꯡ ꯁꯨꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯧꯔꯅꯤꯀꯣ ꯀꯥꯏꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅꯤ ꯅꯪꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯝꯃꯅꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯃꯇꯥꯡꯗꯨꯗ ꯀꯔꯤꯒ ꯐꯥꯎꯏ ꯕꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯃ ꯐꯪꯒꯅꯤ ꯀꯅꯥꯗꯣ ꯕꯕꯥ ꯀꯧꯔꯒ ꯂꯦꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯅꯪꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕꯤ 11 ꯀ꯭ꯂꯥꯁ 11 ꯁ꯭ꯇꯦꯟꯗꯔꯠ ꯌꯧꯔꯕꯤ ꯑꯉꯥꯡ ꯑꯃꯅꯤ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯏꯁꯣꯏ ꯁꯣꯏꯕꯗꯧꯅ ꯎꯔꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯏꯔꯥꯡ ꯍꯥꯟꯅ ꯁꯨꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯅꯪ ꯏꯟꯈꯠꯂꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯋꯥꯈꯜ ꯃꯌꯥꯝꯗ ꯀꯔꯤꯒ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯁꯤꯗ ꯁꯥꯎꯅꯤꯡꯅ ꯋꯥꯔꯧꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯀꯔꯤ ꯋꯥꯐꯝꯒ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯁꯤ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯀꯨꯀꯤ ꯂꯥꯟ ꯂꯦꯞꯄ ꯁꯤꯒꯗꯣꯏꯅꯤ ꯄꯥꯝꯕ ꯂꯩꯉꯥꯛꯇ ꯀꯩꯁꯨ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯔꯣꯏꯕꯗ ꯕꯕꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯒꯗꯕ ꯀꯨꯏꯁꯤꯜꯂꯛꯂꯝꯃꯔꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯏꯃꯥ ꯑꯗꯨꯒ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗ ꯁꯣꯏꯗꯅ ꯑꯆꯧꯕ ꯇꯦꯡꯕꯥꯡ ꯅꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯊꯥꯖꯩ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯈꯥ ꯆꯤꯛꯅ ꯆꯦꯂꯦꯟꯖ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄ ꯅꯪ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯄꯤꯁ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯏꯃꯤꯒ꯭ꯔꯦꯟ ꯀꯨꯀꯤꯁꯤꯡꯁꯤ ꯇꯛꯊꯣꯛꯈꯤꯕꯅꯤ ꯈꯪꯗꯦ ꯃꯁꯤꯒꯨꯝꯕ
ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯗ ꯇꯧꯍꯟꯅꯤꯡꯉꯤ ꯑꯣꯔ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯧꯒꯠꯂꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯂꯥꯟ ꯉꯥꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯅꯥ ꯑꯣꯏꯅꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯅꯪ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯀꯨꯀꯤ ꯇꯛꯊꯣꯛꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯈꯤꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯗꯒꯤ ꯍꯧꯔꯒ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯨ ꯇꯥꯔꯦ ꯅꯪꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕꯕꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯁꯨꯠ ꯇꯧꯅ ꯀꯞꯆꯔꯤꯕꯤ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡꯁꯦ ꯃꯉꯣꯟꯗ ꯀꯀꯥ ꯋꯥꯍꯪ ꯈꯔ ꯍꯪꯒꯦꯀꯣ ꯃꯃꯤꯡꯅ ꯀꯩ ꯀꯧꯋꯦ ꯑꯕꯤ ꯂꯚꯂꯤ ꯂꯚꯂꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ngasi nang ga wari sanaba akhoi like minded group LMG na laisi nungai bu pumpham amadi nate nakhoi gi awab da share dawnana ba khara da su saruk yana na ban lakani ado nang baba lai tabgi chaina si nangon da loina idana phangangani ahing tomme yaramoi phana nauri ba anga ngamo raga su baba lakhi ta boy diningangani baba na nangi mangda ga lakra नौंदा नुंगसीना वही खरदंगा हायरम बगा थेंगब्रो चटखब मतुंगदा अमुगा लगलारोइदबा मियोइसे हेना नुंगसीरकबा हेना निंगमक्तबा कईगुमदा माक सोइदना चटलगनी गाना खंगमगदी आई करिगुम खरदसु पोकमेन पाउमेन रंगदमनी गाना खलकप मिकुप सोइदना फावरमनी नंग बाबा लेजरमदिको नत्रगना हौजिक बाबा लागदी आई बाबा दे करी हाइगे हाइगनी गायबा ननगा खाक्तन बाबा गी दमक्ता मदु करी हाइगे लई कन आयो बाबा दा लैरे पाक्ता तिनख्रबा असिलम दम पांख्रबा अमुगना उबसु फंगलरोइदबा हलकलरोइदबा बाबा दो मा हलकलरोइ खंगना खंगना नंगना बाबा दा हाइनी बा नंगी थमोगी वारोल करिना तमो Mama no, laki tu, mati tu, mama agak tu dia dah bawa jangan. Wang hang jadi baik fau buda, ay wang hang ba ngam bagi, ngan noite, ay magfau nyaw na asuk kami solat dalam ibu menunggu milik mesti kari orang ada dia sakit mesti nuai jadi, anda, aku ini dalam sih lengah lu singa, mesti cara apa, aku ini administration lengah ngomong tarik apa na, amaga mereka kanggu masih mereka, atau bukan karena apa, karena China berlaku ni na, nasi film sih orang kana Manipur se lukhrabi mayamna pek thalaba mapa le jadaba masa mayamna yom lamda mama oire masida ibe mana akhoi gi lusing masing maroina sem ni khange leader role lawri ba miyo singa thamoi sona nangna nangi heng ngamjaba arot athup amatta leitana nangna akiba amta leitana amta waktham kharadi yamna pokna amta hayo Hawak pematan dengan segi lengang na, angam mathong sing yang jen biraga, moi na sason se pai biram tar gati, lan lai base lai halam drata gati ngasegi Manipur gi, ai gum labi kaya lukhrabi kaya gi mit kamera kon siaw na tara moi na ina khalle, akoi na pazar bunuk si biba Manipur buning biba, lenga ko mamam matiksa boy ram tar gati, kari gi siaw na yekna bana khoida khutha banga mamgada ge. Manipur da ke samlai ban tak thok khipi gro hai bo hai je paja gi hongni sidai da moina tabi dana mi sab gaya halakan da moi samlai phalok thoke hai bano Manipur da lengang khali ji kari nu chini aina haining bai bo ipur ba lai khidre adubo lamdam sigi horgle bana rol sing aikoi lan pamba aikoi khana chainaba hana sunaba pamba kanglup amadi nate tawbutabu tangai mak phadara mafamna matamni yaraktabana aikoi lamdam sigi na rol sing sida lukhrabi ama oina
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯐꯥꯎꯕꯗ ꯂꯥꯟꯐꯝꯗ ꯊꯥꯗꯅ ꯊꯋꯥꯏ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯆꯤꯡꯅꯕ ꯄꯥꯝꯃꯨꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯈꯣꯏꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯋꯥꯍꯩꯁꯤꯡꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯇꯪ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯌꯥꯀꯥꯏꯕꯤꯍꯟꯕꯤꯔꯝꯃꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ ꯑꯩ ꯃꯥꯕꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗ ꯃꯥꯒꯨꯝꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯏꯔꯝꯗꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯉꯝꯕ ꯏꯔꯝꯗꯝꯁꯦ ꯀꯥꯏꯗꯕ ꯉꯝꯕ ꯑꯣꯏꯁꯦ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤ ꯏꯄꯨꯔꯣꯏꯕꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯁꯤꯗꯤ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯖꯥꯇꯤ ꯑꯩꯈꯣꯏ ꯈꯛꯇ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯅ ꯀꯟꯕ ꯉꯝꯕ ꯑꯣꯏꯅꯕ ꯑꯩ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯊꯣꯛꯄꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗam ꯏꯔꯩꯄꯥꯛꯀꯤ ꯉꯝꯈꯩ ꯑꯩꯈꯣꯏ ꯈꯛ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯃꯁꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯅꯅꯥꯎꯅ ꯃꯥꯡꯗ ꯊꯝꯂꯒ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯕꯨ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯅꯨꯡꯁꯤꯅ ꯊꯧꯅꯥ ꯐꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯎꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯨꯝ ꯄꯨꯖꯔꯒ ꯍꯥꯠꯇꯦ ꯌꯨꯝ ꯂꯩꯀꯩ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯖꯗꯦ ꯃꯍꯥꯛꯅ ꯁꯨꯖꯔꯒ ꯆꯠꯆꯔꯒ ꯍꯤꯡꯖꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯍꯧꯔꯤ ꯑꯄꯤꯛꯄꯤ ꯑꯁꯤꯒ ꯑꯗꯨꯒ ꯈꯤꯇꯪ ꯆꯥꯎꯕꯁꯤꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯂꯝꯗꯝꯁꯤꯒꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯦꯟꯈꯠꯄ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯣꯕ ꯑꯃ ꯂꯩꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯊꯣꯛꯍꯟꯗꯅ ꯂꯩꯕꯁꯦ ꯃꯤꯁꯤꯃꯤꯅ ꯑꯗꯨꯝ ꯊꯣꯛꯍꯟꯗꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛꯅ ꯄꯥꯝꯗ꯭ꯔꯦ ꯂꯣꯏꯁꯤꯟꯕꯤꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ